Sarkha pungda koki militani singnaba sina akan mamongda tanda badigi makong sokpiyaw na miyo hum asu opanang le hadi anobo update na si Ukhrul district Nupi masa manungmay na pan badigi asu opanang kri koki militani singi bangkar sana bo bani TNFO Tangkul Village volunteer oiramgani singnaba sing attack sa tharakpada Ukhrul district ki Mongkot chifu village gi sei taraga tre rom tangai ribi Nupi masa ama makong na nungmay na pan na sokle hadi loinana thaudo adugi matana koki CSO working committee Ukhrul thamlakli ba wafam gi pakhum piradana koki militant singi bunker semgana bo hona bani social work na ti have akan ma wafam Tangkul naga foothill organization TNFO na thamlakri Ukhrul Times the Poma Power man high Mongko Chepu Kuldagi Nupi Masa Mama Kong na nungmay na pandan sokpagi matangda koki CSO working committee Ukhrul na Lengthai Mall farming area low singubagi thabak thoram sa tharingay da thaudo thuki bani thaudo dur sahi nauriba Nupi Masa ama buna nungmay na pandan aso apan mayuk na hanbaga loinana farming area du da laikiba Nupi yaw no kunja kulom labukta panduna Nongmai Kapthakhr thaudo odu laiki haba wapam koki CSO working committee na thamlakpa lairi amaromda Tangkul naga foothill organization TNFO na koki CSO working committee gi wapam adu akan mamong ni yaning da phungdorakli loina organization asina thamlakpa warul gi matungina suspension of operations su arrangement gi makha da laiba koki militant singna makhoi gi women's winga loina koki volunteer singna bunker amadi drain siam nabigi thabak thorum sathaba duma visual evidence na mayek sing takli makoina sathariba du social work na ti haiba viral oiriba video du na mayek sing nori koki CSO working committee Ukhrul na claim tawriba lo singu gi thabak thorom sathabani haiba du maksu aran bani haiba video du na takli National Highway 202 gi mathata tungan ba bunker kya sangbalak tuna koki khulai paiba militant singna Tangkul naga sing the attack sathaduna lakli bani asiguma tanja sida aran pauk sando pai bisina miyam gi thajaba manglak nabagi masa amasu oirakani haina TNFO na akan bo wafam thamlakli IDP singamari laina bo hang mapan gi pakhum home department na piraktabadigi commission na well satakri Manipur Information Commission na numit taraga mangani gi manungda akuppa written statement pirakna bo home department na khankri May huming nisingani ga kun go humdoi digi haujik forward state amasum union lengakna waroisin purak thripa Manipur gi tam thiraba lan gi thaudok sing na maram oiduna sahi ahum phajulakadoraba phawda internally displaced person IDP singna ohelagli ba miyoi sing amasum makhoi ga mari leina bo hang mapan gi pakom pirakna ba Right to Information Act 2005 ki section 6 ki makhada Manipur lenga ki home department gi superintendent of police DGCR SAPIO da hangkipa wohang mapan gi pakum ek asina piba matam gi manungda piraktabadigi appeal mathang tawrabasu pakum phanglaktabadigi Manipur Information Commission na file torakpa appeal case number 22 of 2026 ki royal commission asina lokhatuna sathraba matungda home department na ngasidigi horaga numit taraga mangani gi manungda akupa written statement piraknaba commission na direction pikri RTI gi kuthangda IDP singamari laina tungan buhang mapan hangkiba applicant asiki maming Hareswar Goswami apokpa Prangaura Goswami kawi wangkai konsam laikai boys school lairak tagini applicant asina RTI ki kuthangna September 9 English ngani ga kunga manga home department gi SP DGCR SAPIO da ohang mapan hangkibani wang singa duri me ahum English ngani ga kun go hum doi digi tholakiba Manipur gi wathu asi haurakpadagi application asi file toba matam phawda leiba IDP singi apunba masing kayano seasonary ba apunba relief came amasum prefabricated structure singi masing kayano prefabricated house structure singa masum relief camp sing the live IDP singi masing kayano Manipur gi irang asi haurakpadagi laikidaba masum aso apan nang kiba mihoi singi masing kayano me huming nisingani ga kun go hum doi digi relief camp amasum prefabricated house structure singa laikidaba IDP singi masing kayano aduga relief camp amasum prefabricated housing da unnatural death ki thaudok sing puna kya thokibage amasum asiguma thaudok sing asi makata na thoktana balakot ki thabak sing karino terminal disease incurable
illness ki saithing phangkiba apun inmet masing kayano masu makhogi layingnabagi dama karama makhalgi mating pikibano Manipur gi wathok asi haurakpadigi mapung phana mang takhankraba masum saruk khara akai aitoi thuan kiba apun ba yumsing gi masing na kayano haiba yauna May huming lisingani ga kungo humdoi digina application asi file toba phawbada IDP singi damak propose tawkiba amount fund kayano duga sanction tawkiba na kayano haibana singba asini hari adu bong asigi pakum SP DGCR SAPIO na ek asina piba akaknaba matamgi manungda piraktabadigi applicant asina October tarago humda indisingani ga kunga mangada lainga ki sub secretary first appellate authority do pokatki masida phabu hangsinga sigi pakum phangdabadagi applicant January kungani pan indisingani ga kunga tarukta Manipur Information Commission gi State Chief Information Commissioner da second appeal file tawradun wakalakibni hari Malemngan bahat pada sisina bani haina thajaban nongmayama police na phangmangamri tha asigi hauki patang taraga humdagi numidang wainam pung taruka makhairam tabada Kaksin police station gi manungsana leiba kairak Tezpur ani gi marakta leiba kairak muslim makha lekai de masakhangdaba sina nomaina kaptuna halamlaba Tezpur awang lekai digi singa kam malemngan masa yangkhai ga matui gi mihat aduda sisina bani haina thajaba folding double barrel nongmayama Kaksin police na phangmangam le hari miada sigi matang na Kaksin police na lokhat pa case amagi matungina nanungthil additional SP LO Kaksin Sankarjit Singa loitongbam Kaksin police station gi OC Phairoism Priyobata case asigi ayo oiriba SI Hais Amit Kumar Singa Kaksin police ki SI case Mothilfun Dangsawa SI Gobin Khudongbam Haisik ke Ramesh Singa atay police personnel singa waikong police station ki manung sin leiba Barma Sugunu lambi gi langmaidong amadi Thaunaujam Yangdong ani gi leirakta leiba Kakmaya area da thibu humbigi thabuk satakhi maduda lambi asigi mapana leiba isingkom amagi manudagi folding double barrel nongmai ama phangmangam khibani hari Amaromdana Karnataka gi accident na mari siri ahum sokli Karnataka gi Bengaluru South District ta ngarang ayuk private bus ama lambi nakal da khamba railing amada thomjin badagi miyoi mari sikre amasum atopa ahum na sokle haina police na phongdokre police officer amana phongdokpagi matuina thaudo adu nan ayuk pung mari ga makhairum tabada Bengaluru South District ki Sanapapna manakta Bengaluru Mysuru Expressway da thokibani mangnaiki bus adu lambi nakal khaba railing amada thomjin maduna miyoi mari khudakta sibaga loinan atopa ahum na sokhi laikhidraba miyoi singa dugi maming Muhammad Farhan sai kungani thoi Sufi sai nifuga manga Rashid sai nifuga manga masum Sakir sai kunga tre kawe haina phongdokla duna mangnaiki bus adu Kerala dagi lakpani haina su mangna phongdokli Drone attack matung lagi Russia gi hithangpham singda thau thadokpa lepkhri drone attack sing matung lagi Russia gi Baltic Sea da leiba Primox amasum Usluga hithangpham singda Mars kungani thoi de mapa lebak well amasum fuel thadokpa lepkhri haina pawgi likunani nani thoka badumita phongdokri Primox code fuel reservoir ama drone attack amagi manungda maisaki haina awang nungpok thangba Leningrad region gi governor Alexander Droske kon thoka banumita messaging app telegram na phongdokhi mafamadura drone alert amana maram oiraga usluga hithangpham thonglon ki haina pawgil likhun sing na phongdokhi Primox amasum usluga hithangpham animak Leningrad region lay amasum Russia gi nongsup thanglo sarukdagi songdoktriba thaw amasum fuel mapalam thadokpagi thabak ayamba hithangpham ani sina panai hensu pawus na makata na phongdokhi